Ngara nungdan phongkiba pauzegi pause degi maru oiba pau khara khangasiraga miyanu khudo tamjige Central Force Teru State Force Taret punna taragumdoi kuki singni erang hourakpadagi hatkhre Leingak na Kari action lakhakhrabage haukiba sai lising ani sumna kungumdoi gi me ahumdagi hauduna Manipurdagi tungamba leba ama tanduna kuki matters singna hourakliba lan asida micham miyamdagi hendoktuna state amaje Central Force kaya tungamba mafamsingda kaptuna hatkhre State amasang Central Leingak paiba BJP na luchingba Leingak asina tampaki mafam kayada combing operation chathaduna khusukula kya fagalabasu kuki singna namna tariba district singda di combing operation pangthoktabagi maikay kayadagi maya paibi amadi CSO singna pendaba phongdongnarakpa lairabani yena Home Minister Amit Shah na Manipurda sul chatnariba kuki matters singna taliba diban asi oithokloi haina phongdokhrabani adubu ngasi phawbada makhoina lepna tampaki mafam kayada Ladarakpa leptre haukiba sahi gi me taraga mathoida dolai thabi amade trong lawbigi area da Manipur Police ke constable Haisnam Jiten mafam adumakta da Manipur Police ke SI Thongsom Kiran koba miyoi ani kuki matters singna hatke me taraga tarukta dolai thabi area ge cycle ga taina mafam amada Assam Rifles ke arok law koba miyoi ama hatke me kugadi pada chaba kugadi thoi suba BSF ki constable Narendra Kumar Jun Bangada Churchapuka Taina Baserogi area digi BSF ki Jawarajit Yadab Bisnuba District ki Manung Sama Kwakta Wat number Mapanda July Tarik ki Ayukta IRB digi Manipur Police Commando da Laiba Pukhrabam Ranbin August Ahum ki Ayukta Shijam Chiragna Kuki Merton Singha Taruk Suba Manipur Rifles ki Torongbab Rishi Kumar Hatke Tengnopa District ki Manung Saliba Moreda Mamang Saigi October Kutraga Mathoida Sub-Divisional Police Officer Chingtham Anand Lisingani ki sumna kungamari ki January taraga taretta more makta de State Police ki Constable Wangkem Sumorjit Habane takhelabam Sailesho kuki matters singna hatke CRPF ki Sub Inspector and Sector amasang Head Constable Arun Saini Kauba CRPF ki miyoi ani Bisnupa District ki Narasena de sahi si ki April kungo taruk hatke Punamasi ki matakta handakta Jiribam District ki maru oiba irang thokpa morbong da July taraga marida Aji Kumar Zal Koba CRPF ama hatkiba Singapunda State Force Taret amadi Central Force taru hatkiba sida Manipur Leingak ki Home Department amadi Central ki Union Home Minister na karaba miyeng yenglibagi hainaba kay kiyadagi hangnarakli Hajin harabachu Education Minister amadi Phamnaiba Singh Charugi mi oiduna lairamlei Desam Manipur Leingak ki Education Minister Commissioner Director SCERT gi Director amadi School Education gi Director punamak Charugi mi oiduna mathau amata pangthokpa ngamdre haina Democratic Student Alliance of Manipur Desamna peda wofam kaya phongdoladuna chaikhre Lubasi ki President M Somorjit Luwanga thadorakpa chero amada Leingak asina Desa Education Policy NEP lising adiga sumna kun gi makhada Foundational Stage ki Training Institute ama fawba hangdoktriba se Kendra Kedri imung ki isaisu singi pre-primary tamnaba yaudabra Higher Education ki college singda awapa oza amadi infrastructure sing kharada oirabasu subject ki regionalization tawba ngamdriba se Leingak ki kari asoba laibano amasu NEP lising aniga sumna kun ge iroinana teacher education ki miyeng makhada integrated teacher education program sahi marigi cross ama hauju fawba hangma ngamdriba sigi maru oiba maram karigino haina hanglakli district ki oja sing regionalization tawgadabani hairabasu Leingak paiba singi khudongchaba yengduna leire teacher education na pungning changba ACERT gi director higher education gi director amanga si phawba thamma ngamdre kwakumna wa lauraga ITEP phangadaba natte criteria suba ngamnaba hotnagadabani hairabasu Manipur Leingak ki Education Department na hiram amatada mai onsimba ngamdre miyamda tonga wahai kya phongdoktuna education ba phaganaba honabagi mong uliba asi desamna yaba ngamloi RAS MCS Director Commissioner sing asi kangkhatuna Education Minister na thamlaba fawbada Manipur gi Chief Minister na tuminin yengduna laikhigidawribra haina Democratic Student Alliance of Manipur na Manipur Leingak ki pungning chingsilakli Manipur dagi ahamba oina Justice Kotesor Supreme Court ki Judge hatkhre Manipur dagi ahamba oina Justice Numai Kapam Kotesor bu Supreme Court of India ki Judge oina hatkhre Government of India ki Ministry of Law and Justice ki Joint Secretary Jagannath Srinivas na ngasi thokiba official notification amagi matung ina
Indian Constitution ki Article 125 2 makhada leba asigi President na Justice Nomaikapam Koteshwar Supreme Court of India gi Judge oina hable haina phongnoki panba yai Manipur dagi ahamba oina Justice Nomaikapam Koteshwar bu Supreme Court of India gi Judge oina bagi damak tha asigi taraga mathoi da leba ki khwaidagi wangba Court asigi Chief Justice D.Y. Chandrachud Justice Sanjit Khanna Justice B.R. Gabbai Justice Surya Kanta amasung Justice Rishikesh Royna saba Collegium na khanaraba matung seniority merit integrity yauna hiram kayada yenglaga recommend tawkhibani Justice Nomaikapam Koteshwar Guwahati High Court ki Judge oirambada natana Manipur High Court ki Judge oirame madugi matung kumja 2023 gi February 15 da Jammu and Kashmir amasung Ladakh High Court ki Chief Justice oina haptuna thabak puraki Amaramna Collegium asina Justice Nomaikapam Koteshwar ga lonana Tamil Nadu dagi Madras High Court ki Judge lonana hauji acting Chief Justice oiriba Justice R Mahadevan busu recommend tawrakhibani manaba miying yengba ngamdaba Central Forcing state asidagi lakthokhikadabani poirei marol Manipur gi ngai phangkhangdraba miyang kanglu furup khaidina 2023 gi May 3 dagi hauraga satharakliba ethnic violence asina maram oiraga khamthengna awaba phibam haibadu oirei matam sangadagi lailaklaba kanglu furuk singi makhal suba Manipur asigi punna hingminaba amadi ingtapa lairamba asibu amukta mamangda thokhidriba maongda thugairei poirei maroi maira paibi apumba Manipur gi Publicity Secretary S Romana khoyepidun sadarapa chero amada Manipur dagi ingtapa haibadu laitrei miyamgi maral amatanate miyoi kanglu kharagi thawulsina thoanbani Assam Rifles ki nakal amagi mechangda leppa poppy cultivation drug kamari lainaba case chenaba miyoi singasi Manipur miyamna yamna toina Assam Rifles ki mayokta law khongduna yaningdaba utuna lakli makha tarakpada Manipur Legislative Assembly ki member ni phuna Assam Rifles pu hena thajaba yaba Central Force amana mahut simbiyo haina 2023 gi August da memorandum ama pisinggi basu lairabani maru oina Manipur haribe state asina ingna jingna lainanabagi damakta Assam Rifles na chathariba thawngsing asigi mayokta loisimba ama thamgadabani English aniga sumna kunghumdo gi May 3 dagi haurakkiba violence asiduna tana Kamjong district ta foreign immigrant pusimbada su AR na yamna sauna mateng pangli Kamjong district ki jamjaraba miyamna makhoina laijaba mafamsingda AR na laisina transborder sneak class to anduna yelawmi singi wakal amade kholau namthaduna citizen singbo sekroi ohenbide AR laktho haiba kholau asina Kamjong district ki micham singna masagi maramda refugee ohele hana yamna asoba nungaitaba ama oiri masi phawbada Kamjong district ta khungang nipan Myanmar dagi changsilakpa illegal immigrants singna ising ichawgum hengalakli changsilakliba singa sigi manungda ayambani mirotni masiga chap manana Riram area maring organization asu Myanmar National Single Cross Border Movement asi AR gi post mayadagi ubo phangli hana press ta phongdokhiba laikhrabani UN Permanent Secretary na housing Manipur da thokliba violence asi foreign gi khutyawi haikrabani Security Force singe nakal ki khaibagi thawong maru oina AR na chatharaiba thawong asina miyam puna thajaba manghalba amadi yaningdaba oheli maram aduna michang mikhai naiba manaba miyeng yengba ngamdaba amadi asumba asengba tawdaba maralaiba forcing Manipur dagi lakthokhikadabani haina su makha tari